exam gi yanglaga February amadagi cinema kapa amadi sai nongmai pumnamak leplagani tha asigi taramapan gi nungthen pung ani tabada film forum Manipur gi office ta forum gi chairman KS Kuleswar na preside tawguna film forum Manipur amadi all Manipur sound service association ga punna phaminaduna tungi yumbiron oirakadauriba mairoi singi exam gi yanglaga lagliba February amadagi khulak leirakta amadi lampakna singbada cinema kapa isai nomaina singga pangsokpa leplagani haina film forum Manipur amasung All Manipur Sound Service Association gi joint statement amana hairi joint statement asina makhata na haribana hall amasung auditorium na singbada pangthokpa thoram singdi ayaba legani loinana mahiroi sing exam gi damakta yengduna hauji pangthokliba isai amadi cinema na singba pumnamak thenglabada numidang pung 10 phawgi manungda thoram pumnamak loisinaba khangalakle Kuki Singna Tiger Road Lifeline ni haiba Namthak Toubani JUF Kuki Refugee Group Singna German Road amadi Tiger Road pu makhlgi maru oiba Lifeline ni haina claim tawrakhiba bu Jerayarong United Front JUF na kanma ong na yaning da phungdrakli lubasigi Ministry of Information and Publicity thadurakpa cherol amana hai miyam bu Namthak tawna Jerayarong inpui naga miyam gi customary right ikai khumnadabagi thong asi yaning de Jerayarong inpui naga furup na khundaba mafamda asigumba makhlgi lambi amata semba yaroi lona yadaba moongda semliba lambi asida mitop kaya lotna sanglakpaga loinana drug putok pusin tawbada maramna yelhomi sengda asokba saitheng ama pirakli hiram asigi matangda state amasung central security force na misang mikhai naidaba moongda masagi mathau tawgadabani Kuki underground group singa khusamnarabadi lamdam asida thokliba wathok hena pakthok takhurakani loinana Jerayarong inpuigi lamda pak sanna popi pambi thabagi moong khudakta lekkodabani haire Miyam punna sintale minaduna January 18 gi leli mapung phan biu kokome India lengang na sin Kuki narco terrorist sing sizinaraga yelhaume purup sengda awa chaitheng piriba sikudakta lepkodabani India lengang na lauriba saklon yaningda phongdoktuna lakliba January 18 da chaikadoriba miyam gya chauba wakat khongsat asida mipung khudimang na sinta lepiduna sarugya biu haina coordinating committee on Manipur integrity kokomegi nauna khankraba convener YK direna phongdokre lamfelda leiba kokomi gi office ta pangthokkiba pawgi mifam aduda wafam asi phongdor aduna YK direna makatana hai chin Kuki narco terrorist singbu India lengang na minamba suspension of operation su tawngaduna lamdam masigi ingna sikna leiramba yalhomi miyamda aki akang piba yekhai tingaiba tatana nanghanbata natana irang thokanaba sinduna lakli haike mahakna makhatana hai India lenga ki khujin thaurangi mayokta chatkadoriba khongsat asi ayuki pung 13 da thangmaiban thau ground dagi hauraga chatkani amadi kumal lapakta miyam gi pandungpham oigani numid asida lamdam asida leiriba miyam na sintha lepiduna punna saruk yabinaba apel tawrakli lisingani kulhumdoi gi me ohumdagi haurakkiba lan adu haurak tringaida mamangda iramdam asida yelhomi kanglo furup khudingma tangdu leitaba ingna sikna leminarami adubu conflict asina maram oiraga kangkhong saibaki fibamda leiri masida India lengangna lan asibu losinaba honabagi mahuta chin Kuki narco terrorist singbu sijinaraga lamdam asibu tukainaba honanaba khaktanadana landa halakli mahakna hai India lenga ki khujin thorang amadi policy na kanglo furup masel gi marakta nungainadabagi machak ama ohele athuba matamda India lengakna sanariba thawang asi lephanba ama changi masigi dabakta apunbagi oiba kolaw ama lawmina batangai fade miyamna amata oina thingnaminaba matam oire chin Kuki narco terrorist sing muthatnaba India lenga ki mathakta akanba khongjang ama changsinba mathau tarakpana miyamgi khongsat asi chatkadoribani India lenga ki policy asi ki mayokta amadi India lenga nga lawriba role asi khudakta lepu haiba miyamgi kolaw ga loinana chatkadoriba khongsat asida lamdam asida lairiba miyam kanglu purup khaidina miyam khudimangna saru yabiyu haina YK direna apel tawrakle Gujarata cup syrup thaklu bi chahi 5 gi nupi macha ama sibagi thaudokta singnaba kaya leiduna thijinba haukre chahi 5 khakta ngairi bi diani thakarna coal and cup syrup thakluraba matung khangaudana sekiba aduna Gujarata sauna mi paiba poknabaga loinana maki madom jana maduda singnaba kaya leiri haiba wafanga loinana thijinbagi thabak hawankre police ki maikai digi lekhidraba angang adu postmortem gi report ngairi ngai manungda thakar gi madom jana hidak adugi safety gi matangda Justice Piyu haiduna taksilakle Gujarat ki Badodarada mapu mabenga leiminaba nupi macha adu lekhidabada achauba chingnaba kaya poknarakli sahi ngalingaida apokpa amasung apokpi kainakhraba nupi macha adu mapu maben amasung mari mata singna yengsinduna lakhibani imung manunggi miyoi singe maikai phongdorakpada mahaki makurana medical store amadagi leirakpa coal and cup syrup adu thakluraba matung phibam phasilaktabadagi hospital amadagi
amada chenduna yengki adubu mapung phaba layang chathadringai da chire haina lakthokibani nungaitaba thodok adu mahakki madomsa Rupa Patel na kapsirap adugi matang na singnaba kaya phongdoraktuna angang adugi aroiba mathong mangam pangthok handana thamli mahakna paumisingda phongdokkibada ngarang ayuk pung 9 rom tabada angang adugi phibam yamna lure mahak laknaba hairakpani adubu mahak mafam aduda yaudringaida lekhidraba angang nupi macha adugi aroiba mathong mangam pangthoknaba honarambani matam aduda singnaba hengalakpadagi pulista pau piduna postmortem demand tauke mahakna makha tana phongdokpada angang aduda karigumba top pathong ama thoki madu hidak adugi side effect la natragana atopara haibasi thijin batabani maramasida mapuma bengi maikaidagiri madom sana thamlakliba amadi siriba maral aduda ayaba pikide pabengi maikaidagi phongdorakpada laikhidrabi angang adu hu pijabagi wafam laite mahak sumnagi lok thungduna khubak khakta oikibani ichamchamba kapsirap ama pithakkhibani adubu madom sa aduna kihanduna postmortem laklaba matungda achumba khanglagani haina phongdorakli Kuki militant Rajasthan ki wushu teamdagi sel munkhibagi thodok thigatkadabani Ashok Gehlot Imphal da pangthokhiba 68 suba National School Games da saruk yaba lakhiba Rajasthan School wushu team gi kangbu ama makhoina tonglakpa gari adu Kangpokpi district ki mafam amada khulai paibu singna namduna khamhallaga sen munhaubugi thodok thigatkadabani haina Rajasthan ki hanigi CM Ashok Gehlot na phongdokre mahangna makha tara haiki Manipur na yumbu oidina pangthokiba National School Games aduda saruk yaba chatkiba Rajasthan School team bu khulai paiba singna nongmai chingdong da phajinduna thamba amasung ayawba senpham singnamduna laukhibagi thodok asi yamna haksina lawi amasung asigumba thodok asi yamna sathina ningba kahaningai ni asigumba tabada nuaitaba thodok asigi matangda Rajasthan government amasung sports department na kari karamba thabak lokhalabage haina hangki Manipur da hojik oidiba chahi ohum phajilakadoraba tangdu leitadaba phibam asina maram oiraga President rule lairabanina state asigi law and order gi texak punamak central government na lawpham thoi IDP singda masi oiba sinjak pijade haibagi wakat thigatkhiba report thagalaknaba khangankhre Manipur gi relief camp singda lairiba miyamda masi oiba sinjak pijade haibagi matangda thigatnaba semkiba committee na tha ani gi manungda mapungphaba report ama pikhalakadabani haina Supreme Court na khangankhre Chief Justice Suryakant na Justice Dipankar Datta amasok Justice Jaimalia Baksi gi bench na haiki Attorney Naugrak kauba miwai amana pukhalakpa wakat adugi matangda hanagi High Court ke Chief Justice waramba Justice Gita Mital na luchingba miwai ahum na saba committee na kopna yengsilaba matungda tha asigi tha anigi manungda mapungphaba report ama pikhalakadabani Manipur ge Churachampurda hangba relief camp singda lairiba IDP singda machioiba sinjak pijade haibagi matangda High Court of Manipur da Public Interest Litigation PIL ama file torake Court na wakat adu laukidraba matungda Supreme Court ta PIL ama file torakhibani High Court na hiram masiga mari lenina mapung fana thigatnabagidamakta member ahum na saba committee ama semkiba maramna case asigi makada taba hearing da chathakide PIL asibu file torakhiba naulakna haikibada tongan ba relief camp singda satuna yengsilubada chinjak hidak langthak amasung atai tangai fadaba changdaba yadraba potlam singi awatpa kayat lairamba thenaki respondent ki maikaida lefkiba Additional Solicitor General Aishwarya Sinha Bhati na haiki member ahum na saba committee na pikhalakpa report ta yumpham oiraga lengak na mathau taba thabak thoram sing soidana lokhatpam thoi petitioner gi maikaida lefkiba ukil na case asi tarai na lofam thokte haina palajna haiki tongan ba relief camp singa leiba mioi singi punsi mahinga mari lainaba maramna wafam asi thausadaba chumdei petitioner gi maikaidagi deputy commissioner Churachampur da aiba cherol pisinkibaga loinena relief camp ta leiba mioi singi mathau taba thabak sing tengbang pibina bahajaki hojik phawba hiram asigi matangda semkiba committee gi report phangdabaga loinena relief camp ta leiba IDP singi matangda matik chaba thorang lokhat pidre hainasu mahakna phongdoke mioi punsi mahinga mari lainena khudong sadaba singi oiba maramna wafam asi taraina loba chumdei relief camp ta leiriba mioi singda lenga ke maikedi gi bifam tokpa mateng matam sana phangangadabani haina petitioner gi maikedi gi wakalakhi hiram asigi matangda mamutana thigatna bakom jalisingani kulhumdoi gi August tareta High Court of Jammu and Kashmir gi Chief Justice waramba Justice Gita Mital na chairman oiba mioi ahumna saba committee ama semki atai member sing adudi High Court of Delhi gi judge waramba Justice Asamen amadi High Court of Judicial at Bombay gi judge waramba Justice Salini Phansarkar Joshini hairi
पुलिसना फारे हारिबा मियोय मरी जाफौ बाजारदगी नते JBA Manipur Police na state asigi law and order ngak senabagi matangda lawriba thaudang singthaningai ni adu moinamak January 13 ta Manipur Police na Palen maning laikai fare hairiba miyoy mari Sanden district ke Jafau bazar dagi natte haina Jafau bazar authority na thadorakpa chirol amana phongdorakli chirol asina hai police na fare hairiba Darshung sahi kunmari amasung ko farm ring sahi kulhumdoi Chandel Christian village dagi ni HSP Koko sahi kuntaret na Duthang village dagi ni HSP Mono sahi kuntrana Jafau bazar dagi ni miyambo soengam yawhandana ba amasung ingta pafibam kahendana bagi matangda police na lokhaliba thaudang thagatningai ni adubu fare hairiba miyoy sing adugi leifam ningthina verify tawba mathau tai matung tarakpatasu police na tongan ba thaudo wathok singa mari leinaba mifa mipun chathaba matamda fariba miyoy sing adugi maming matha amadi leifamna chengba ningthina verify tawraga phongdokpa mathau tai haina sucherol asina hairi United Kingdom France taju sahi taruk sudriba sing social media Thinggadouri Australia gi mathangda France amasung United Kingdom da masagi sahi taruk sudriba miyoy sing social media sizinaba thingna batharang lakhot kadori France da hojing masagi sahi 35 sudriba miyoy sing social media sinaba thingna gi bill ama house da kana debate Britain gi oina su MP humbuma thoina sahi nauriba angang sing social media sinaba thingna ba Prime Minister Istamar da taksin ba Hairakhre MP Singna hai Maling tongan ba lebak sing da social media na sahi nauriba angang sing da pidiba saithengi matangda akhanna ba thaurang lokhalakpa maramna hiramasi ga mari lenena resolution amma pass tawba mathautai Denmark, France, Norway, New Zealand amadi Greece tasu asigumba makhlgi thaurang lokhalakpa yai haina thaznari teraksida Australia gi oina masagi chai 33 sudriba miyoi singna sinaramba social media account lag Nimpu taret mari leinaba company singna block tawkre malemda masagi chahi 33 sudriba miyoy sing social media sinaba thingnabagi thaurang lokhalakpa Australia na ihan hanbani hairi Nitin Nabinbu BJP gi national president oina lamba yaugna khale Bihar da mangarak MLA oiraklaba Nitin Nabinbu Bharatiya Janata Party BJP gi anouba national president oina khankre New Delhi da leba party gi headquarters the president makhl gamari lenena Nitin Nabin mathanta mirep se pisalakhe Prime Minister Narendra Modi Union Home Minister Amit Shah Defense Minister Rajnath Singh phamthadokraba party gi president JP Nanda na part Nitin Nabin gi nomination mapung fana sakatke komjali singani ga tarukta gi Bihar da MLA oiraklaba Nitin Nabin Chitragupta Parsi kada Purup ki miyoini mahakya punba lanthum lupa crore ahonga lak ama lei haina lakthoki hogiba December tada mahak party asigi national working president oina thopukhi madugi mamangda Bihar gi minister oina urban development housing amadi law and justice na singba portfolio singi Pairamke